ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯁꯤ ꯈꯠꯅꯒꯟꯕ, ꯃꯨꯔꯨꯝ ꯁꯣꯟꯒꯟꯕ, ꯁꯥꯎꯒꯟꯕ, ꯃꯤ ꯁꯤꯗꯒꯟꯕ, ꯀꯂꯛꯀꯟꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯅꯥꯒꯅꯤ꯫ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯎꯕ ꯐꯪꯉꯤ꯫ ꯇꯦꯂꯤꯚꯤꯖꯟꯗ ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯅꯥꯀꯟ ꯑꯃꯗ ꯎꯕ ꯐꯪꯉꯤ꯫ ꯄꯥꯎꯔꯧ 18-22 ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯀꯦꯟꯁꯔꯅ ꯅꯥꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯣꯏꯅꯣ, ꯂꯥꯌꯦꯡꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯤ ꯑꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯗꯕ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯣꯏꯅꯕꯁꯤ ꯌꯥꯝꯅ ꯋꯥꯏ꯫ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯟꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯪꯅꯕꯗ ꯐꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯟꯅ ꯇꯩꯅꯕꯇ ꯉꯥꯡꯃꯟꯗꯨꯅ ꯃꯌꯥꯝꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯃꯤ ꯑꯇꯣꯞꯄꯁꯤꯡꯗ ꯃꯔꯥꯟ ꯁꯤꯖꯤꯟꯕ ꯇꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇ ꯍꯪꯖꯒꯗꯕꯅꯤ, ꯑꯩꯁꯤꯕꯨ ꯃꯤꯅ ꯄꯨꯟꯕꯗ ꯋꯥꯔꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕꯁꯤꯕꯨ ꯂꯥꯏꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯅꯨꯡꯉꯥꯏꯒꯟꯗꯕꯔꯅꯦ? ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯐꯒꯠꯅꯕ ꯑꯩ ꯀꯔꯤ ꯇꯧꯔꯤꯕꯒꯦ? ꯑꯩ ꯏꯁꯥ ꯏꯊꯟꯇꯒꯤ ꯈꯟꯕꯗ ꯑꯩꯕꯨ ꯃꯇꯝ ꯀꯌꯥꯝ ꯃꯥꯡꯍꯟꯈ꯭ꯔꯕꯒꯦ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩ ꯀꯂꯛꯄ꯭ꯔꯥ? ꯑꯩꯁꯦ ꯋꯥꯌꯦꯟꯒꯟꯕ꯭ꯔꯥ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯁꯥ ꯅꯊꯟꯇ ꯊꯤꯖꯕ ꯃꯇꯝꯗ ꯅꯪ ꯑꯉꯛꯄ ꯐꯥꯎꯒꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯔꯤꯕꯅꯤ꯫ ꯄꯥꯎꯔꯧ 18-22 ꯌꯦꯡꯁꯤ꯫ ꯅꯨꯡꯉꯥꯏꯕ ꯊꯃꯣꯏꯅ ꯍꯤꯗꯥꯛꯀꯤ ꯃꯇꯧꯒꯨꯝꯅ ꯑꯐꯕ ꯇꯧꯏ, ꯑꯗꯨꯕꯨ ꯀꯥꯏꯔꯕ ꯊꯃꯣꯏꯅ ꯁꯔꯨꯁꯤꯡꯕꯨ ꯀꯪꯁꯤꯜꯍꯜꯂꯤ꯫ ꯍꯔꯥꯎ ꯊꯣꯛꯎ, ꯑꯗꯨꯅ ꯑꯅꯥꯕ ꯐꯍꯟꯒꯅꯤ꯫ ꯈꯨꯗꯤꯡꯃꯛꯇ ꯅꯣꯛꯄ ꯇꯝꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯖꯤꯁꯨꯅ ꯑꯅꯥꯕ ꯐꯍꯟꯕꯤꯕꯗꯨꯅꯤ꯫ ꯏꯁꯥꯌꯥꯒꯤ 58 ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯀꯣꯛꯍꯟꯕꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯄꯨꯕꯤꯈ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯆꯃꯝꯅꯕ ꯀꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯁꯦꯡꯅ ꯍꯥꯏꯅꯤꯡꯏ: ꯅꯥꯕ ꯑꯁꯤ ꯄꯥꯞꯀꯤ ꯃꯍꯩꯅꯤ꯫ ꯍꯣꯏ, ꯅꯪ ꯅꯁꯥ ꯄꯥꯞ ꯇꯧꯔꯨꯕꯅ ꯑꯣꯏꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯅꯥꯕ ꯂꯥꯛꯈꯤꯕꯁꯤ ꯄꯥꯞꯅꯅꯤ꯫ ꯃꯤ ꯑꯗꯨ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯃꯔꯝꯅ ꯁꯩꯇꯥꯟꯅ ꯃꯍꯥꯛꯄꯨ ꯁꯤꯍꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 100 ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯁꯤ ꯂꯩꯀꯣꯟ ꯑꯗꯨꯅ ꯏꯁ꯭ꯋꯔꯒ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯐꯝ ꯊꯣꯛꯄꯅꯤ, ꯎꯍꯩ ꯆꯥꯗꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ꯫ ꯑꯗꯨꯕꯨ ꯏꯚꯅ ꯍꯩ ꯑꯗꯨ ꯆꯥꯔꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯥꯞ ꯂꯩꯔꯦ꯫ ꯃꯤꯁꯤꯡꯅ ꯊꯋꯥꯏꯗ ꯁꯤꯔꯝꯕꯗꯒꯤ ꯀꯟꯕꯤꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯄꯥꯞꯀꯤ ꯃꯆꯠꯇꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯄꯥꯞꯀꯤ ꯃꯆꯠ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯅꯥꯕ ꯃꯍꯤꯛ ꯃꯇꯥꯡ ꯀꯌꯥ ꯂꯩ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯃꯍꯤꯛꯁꯤꯡ ꯑꯁꯤꯒ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯃꯨꯛ ꯀꯟꯕ ꯑꯃꯨꯛ ꯁꯣꯟꯕ ꯑꯩꯈꯣꯏ ꯑꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕ ꯃꯔꯝꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ, ꯑꯗꯨꯒ ꯑꯅꯥꯕ ꯐꯅꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯑꯅꯥꯕ ꯃꯌꯥꯝ ꯂꯪꯁꯤꯟꯐꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫
ꯃꯤ ꯈꯔ ꯃꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯗꯦꯕ ꯑꯃꯁꯨꯡ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯗꯨ ꯃꯈꯣꯏ ꯀꯨꯏꯅꯗꯤ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯃꯣꯏꯅ ꯈꯟꯕꯁꯤ ꯃꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦꯅ, ꯃꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ꯫ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ꯫ ꯃꯁꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯃꯗꯤ ꯅꯪꯒꯤ ꯋꯥꯈꯟꯅꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯤꯡꯒꯤ ꯋꯥꯈꯜꯗꯨ ꯈꯜꯂꯨꯅꯨ, ꯈꯟꯒꯦꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯃꯦꯟ꯫ ꯄꯥꯡꯒꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯐꯕ ꯋꯥꯈꯜꯁꯤꯡ ꯈꯜꯂꯨ꯫ ꯐꯠꯇꯕ ꯈꯜꯂꯤꯕ ꯃꯈꯩ ꯐꯠꯇꯕ ꯑꯣꯏꯒꯅꯤ꯫ ꯅꯣꯛꯄ ꯍꯟꯊꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯋꯥꯕ ꯄꯣꯛꯀꯅꯤ꯫ ꯃꯤꯁꯤꯡꯕꯨ ꯋꯥꯌꯦꯟꯕ ꯑꯃꯗꯤ ꯁꯤꯙꯕ ꯍꯦꯜꯂꯤꯕ ꯃꯈꯩ ꯅꯪ ꯍꯦꯟꯅ ꯋꯥꯕ ꯐꯥꯎꯒꯅꯤ꯫ ꯅꯪꯅ ꯃꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯍꯟꯊꯔꯤꯕ ꯃꯈꯩ ꯅꯪ ꯍꯦꯟꯅ ꯑꯣꯏꯖꯕ ꯊꯤꯒꯅꯤ, ꯍꯦꯟꯅ ꯋꯥꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯔꯥꯎꯕꯒ ꯍꯛꯆꯥꯡ ꯐꯕꯒ ꯃꯔꯤ ꯂꯩꯅꯩ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯥꯕ ꯐꯍꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯃꯑꯣꯡꯗ ꯊꯦꯡꯅꯅꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯌꯥꯅꯤꯡꯕ꯭ꯔꯣ? ꯃꯍꯧꯁꯥꯒꯨꯝ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯤꯗꯥꯛ ꯆꯥꯔꯨꯅꯨ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯦꯡꯒꯅꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔꯅ ꯇꯧꯅꯨ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯝ ꯇꯧ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯇꯧ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯣ, ꯃꯔꯝꯗꯤ ꯑꯩꯁꯨ ꯍꯤꯗꯥꯛ ꯆꯥꯏ, ꯑꯩꯁꯨ ꯗꯣꯛꯇꯔꯗ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟ ꯇꯥꯡꯗꯨꯅ ꯂꯩꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯆꯨꯝꯊꯣꯛꯄꯤ꯫ ꯈꯨꯗꯤꯡꯃꯛꯁꯤ ꯏꯁꯥꯅ, ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯛꯆꯥꯡ ꯐꯅ ꯑꯃꯗꯤ ꯄꯥꯡꯒꯜ ꯂꯩꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯏ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯕ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯟꯕꯤꯒꯅꯤ꯫ ꯃꯈꯣꯏꯅ ꯎꯃꯥꯏꯕꯤꯒꯨꯝꯅ ꯄꯥꯏꯈꯠꯀꯅꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯒꯅꯤ ꯑꯗꯨꯕꯨ ꯆꯣꯡꯊꯔꯣꯏ, ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯁꯤꯊꯔꯣꯏ꯫ ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯗ ꯉꯥꯏꯕ, ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯈꯧꯔꯥꯡꯅ ꯑꯥꯁꯥ ꯇꯧꯗꯨꯅ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯕꯤꯒꯅꯤ, ꯉꯝꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯏ꯫ ꯑꯁꯦꯡꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯊꯕꯛ ꯑꯃ ꯇꯧꯍꯟꯅꯤꯡꯂꯕꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯆꯤꯡꯊꯗꯨꯅ ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯔꯣꯏ꯫ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯍꯔꯥꯎꯅ ꯇꯧꯕ ꯉꯝꯅꯕ ꯄꯥꯡꯒꯜ ꯍꯥꯞꯄꯤꯒꯅꯤ꯫ ꯌꯥꯁꯤꯟꯕ ꯍꯦꯟꯖꯤꯟꯕꯁꯤ ꯇꯧꯒꯅꯨ꯫ ꯑꯣ, ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯐꯥꯎꯒꯗꯕꯁꯤ ꯁꯨꯝ ꯍꯥꯏꯅ ꯇꯧꯒꯅꯤ꯫ ꯁꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯅꯦ? ꯊꯕꯛ ꯀꯟꯗꯕ ꯃꯤꯁꯤꯡꯗꯤ ꯊꯥꯗꯣꯛꯀꯜꯂꯤ, ꯇꯣꯛꯀꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯀꯟꯗꯕꯒꯤ ꯊꯋꯥꯏ ꯂꯩꯕ ꯃꯈꯣꯏꯗꯤ ꯏꯁ꯭ꯋꯔꯅ ꯇꯧꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯥꯁꯥ ꯇꯧꯕꯗꯤ ꯅꯠꯇꯦ, ꯆꯤꯜ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯐꯥꯎꯕ ꯂꯩꯖꯗꯦ꯫ ꯃꯈꯣꯏꯅ ꯂꯥꯏ ꯐꯠꯇꯕꯁꯨ ꯊꯤꯡꯖꯤꯟꯒꯦ ꯅꯤꯡꯗꯦ, ꯂꯥꯏ ꯐꯠꯇꯕꯁꯨ ꯆꯩꯒꯦ ꯈꯜꯂꯨꯗꯦ꯫ ꯃꯈꯣꯏꯗꯤ ꯄꯪꯌꯥꯗ ꯌꯥꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯊꯥꯒꯠ ꯏꯁꯩ 103 1-3 ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯙ꯭ꯌꯥꯟ ꯇꯧꯒꯗꯕꯅꯤ꯫ ꯍꯦ ꯑꯩꯒꯤ ꯊꯋꯥꯏ, ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯨ꯫ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯤꯡꯕꯨ ꯊꯥꯒꯠꯂꯨ꯫ ꯍꯦ ꯑꯩꯒꯤ ꯊꯋꯥꯏ, ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯨ꯫ ꯃꯍꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯀꯅꯨ꯫ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯌꯣꯜ ꯑꯔꯥꯜ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤ, ꯅꯍꯥꯛꯀꯤ ꯂꯥꯏꯅꯥ ꯄꯨꯝꯅꯃꯛ ꯐꯍꯜꯂꯤ꯫ ꯁꯤꯗ ꯌꯥꯎꯔꯦ꯫ ꯑꯃꯦꯟ꯫ ꯑꯩꯅ ꯊꯥꯖꯩ ꯍꯧꯖꯤꯛ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯇꯤꯚꯤꯗ ꯌꯦꯡꯂꯝꯒꯅꯤ꯫ ꯀꯌꯥ ꯑꯃ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯅꯥ ꯈꯨꯗꯤꯡꯗꯒꯤ ꯐꯍꯟꯅꯤꯡꯏ ꯍꯥꯏꯕꯁꯤ ꯈꯜꯂꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ꯫ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯅꯠꯇꯅ ꯋꯥꯈꯜꯁꯨ ꯄꯨꯛꯅꯤꯡꯁꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯃꯍꯥꯛꯅ ꯇꯥꯏꯁꯤꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯏ꯫ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯄꯥꯡꯒꯜ ꯄꯤꯅꯤꯡꯏ꯫ ꯅꯍꯥꯛꯅ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯆꯦꯟꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯊꯥꯖꯕꯗꯨ ꯑꯩꯅ ꯄꯥꯝꯃꯤ꯫ ꯉꯥꯏꯈꯣ, ꯑꯩꯁꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃꯅꯤ, ꯏꯁ꯭ꯋꯔꯗ ꯑꯩꯒꯤ ꯅꯥꯕ ꯐꯒꯅꯤ ꯍꯥꯏꯖꯔꯒ ꯑꯃꯁꯨꯡ ꯅꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯕ ꯂꯦꯞꯀꯅꯨ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯖꯕ ꯂꯦꯞꯀꯅꯨ꯫ ꯑꯩꯈꯣꯏꯅ ꯍꯥꯏ, ꯏꯁ꯭ꯋꯔ ꯊꯥꯖꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯆꯍꯤ
15ꯗ ꯉꯥꯏꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯏꯁ꯭ꯋꯔꯗ ꯌꯥꯝꯅ ꯆꯦꯠꯆꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤ ꯁꯣꯏꯅꯥꯏꯔꯤꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯁꯤ ꯏꯄꯪ ꯄꯪꯅ ꯈꯪꯐꯝ ꯊꯣꯛꯄꯗꯒꯤ ꯍꯦꯟꯅ ꯈꯪꯅꯕ ꯍꯣꯠꯅꯩ꯫ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯉꯥꯡꯁꯤꯡ ꯀꯔꯤꯒꯤꯗꯃꯛ ꯃꯥꯡꯍꯜꯂꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯏꯖꯠ ꯀꯔꯤꯒꯤ ꯃꯥꯡꯍꯜꯂꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯆꯍꯤ 7 ꯁꯨꯕꯗ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯤꯅꯕ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯥꯝ ꯑꯗꯨ ꯊꯦꯡꯅꯅꯕ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯊꯧꯅꯥ ꯍꯥꯞꯄꯤꯈꯤ꯫ ꯑꯗꯨꯃꯛꯅ ꯑꯩ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯉꯝꯈꯤ꯫ ꯑꯩ ꯊꯣꯔꯛꯈꯤ꯫ ꯑꯩ ꯍꯧꯒꯠꯂꯛꯄꯗꯗꯤ ꯐꯖꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯗꯗꯤ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯈꯤꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯗꯨꯗꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯊꯤꯕ ꯇꯣꯛꯄꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯤꯡꯂꯕꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯈꯪꯅꯕ ꯊꯤꯕꯁꯤ ꯇꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯕꯒꯤ ꯋꯥꯡꯃꯗ ꯂꯩꯕꯁꯤꯡ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯀꯔꯤꯒꯤꯅꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯩ ꯏꯁ꯭ꯋꯔ ꯊꯥꯖꯩ ꯑꯁꯤꯅꯤ꯫ ꯑꯩ ꯏꯁ꯭ꯋꯔ ꯊꯥꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯊꯥꯖꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯩꯍꯟꯅꯤꯡꯂꯕꯗꯤ ꯃꯍꯥꯛꯅ ꯉꯁꯤꯁꯨ ꯍꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯔꯤꯒꯤ ꯅꯥꯔꯤꯕꯅꯣ? ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯨꯝꯅ ꯑꯄꯪꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯅꯥꯕ ꯐꯅꯤꯡꯂꯕꯗꯤ ꯅꯪ ꯂꯧꯁꯤꯡ ꯁꯤꯡꯕ ꯇꯥꯏ꯫ ꯑꯩꯈꯣꯏ ꯃꯁꯤ ꯃꯇꯝ ꯆꯨꯞꯄ ꯁꯤꯖꯤꯟꯅꯗꯦ꯫ ꯊꯥ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯤ ꯅꯥꯔꯛꯂꯕꯅꯤ꯫ ꯀꯟꯅ ꯑꯗꯨꯝ ꯅꯥꯏ꯫ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯑꯁꯤ ꯍꯤꯗꯥꯛ ꯀꯥꯞꯂꯤꯕꯅꯤ꯫ ꯀꯦꯔꯣꯄ꯭ꯔꯦꯛꯇꯔꯁꯨ ꯇꯧꯔꯨꯔꯦ, ꯗꯣꯛꯇꯔꯁꯨ ꯌꯦꯡꯂꯤ, ꯁꯔꯖꯟ ꯑꯃꯁꯨ ꯇꯥꯟꯅꯔꯤ꯫ ꯁꯔꯨꯁꯨ ꯇꯦꯁ ꯀꯌꯥ ꯇꯧꯔꯦ꯫ ꯑꯣꯏꯕ ꯌꯥꯕꯁꯤꯡ ꯑꯗꯨꯗꯤ ꯎꯕ ꯐꯪꯗꯦ꯫ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯕꯁꯤꯕꯨ ꯍꯩꯅꯕ꯭ꯔꯅꯦ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯄꯣꯠꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯇꯝꯕꯤꯅꯤꯡꯕ ꯄꯣꯠ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯑꯩꯕꯨ ꯇꯝꯕꯤ꯫ ꯑꯩꯈꯣꯏꯅ ꯇꯝꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯍꯣꯔꯃꯣꯟꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯊꯦꯡꯅꯈꯤ꯫ 1989ꯗ ꯑꯩꯉꯣꯟꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯂꯩꯔꯝꯃꯤ꯫ ꯑꯦꯁꯇ꯭ꯔꯣꯖꯦꯟ ꯇ꯭ꯌꯨꯃꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯤꯁꯇꯦꯔꯦꯛꯇꯣꯃꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯅꯤꯡꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡꯗꯤ ꯍꯣꯔꯃꯣꯟꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯟꯕꯤꯁꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯁꯤ ꯈꯪꯂꯝꯂꯣꯏ꯫ ꯃꯈꯣꯏꯁꯤ ꯑꯁꯥꯕ ꯃꯩꯅꯤ ꯍꯥꯏꯅ ꯍꯥꯏꯔꯔꯣꯏ꯫ ꯃꯈꯣꯏꯗꯤ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯄꯥꯡꯒꯜꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯁꯨ ꯊꯦꯡꯅꯔꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯆꯍꯤ ꯀꯌꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯕꯁꯤ ꯇꯜꯂꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯑꯗꯨꯝ ꯑꯣꯏ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯅꯤꯠ 5 ꯑꯩꯉꯣꯟꯗ ꯅꯪꯅ ꯅꯥꯕ ꯐꯕꯒꯤ ꯉꯥꯏꯖꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯐꯕ ꯍꯛꯆꯥꯡ ꯄꯤꯕꯤꯒꯅꯤ꯫ ꯅꯣꯡꯃꯒꯤ ꯃꯤꯅꯤꯠ 5 ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯅꯤꯠ 5 ꯄꯤꯅꯅꯕ ꯃꯇꯝ ꯂꯩꯔꯝꯗꯦ꯫ ꯗꯣꯛꯇꯔ ꯉꯥꯏꯕꯗꯗꯤ ꯄꯨꯡ ꯀꯌꯥ ꯃꯥꯡꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯐꯥꯔꯃꯥꯁꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯤꯗꯥꯛꯁꯤꯡꯗꯨ ꯂꯩꯅꯕ ꯉꯥꯏ꯫ ꯑꯗꯨꯗꯒꯤ ꯐꯕ ꯉꯥꯏꯔꯅꯤ, ꯐꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯂꯩꯗꯨꯅ ꯆꯥꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯗꯣꯛꯇꯔꯗ ꯆꯠꯇꯨꯅ ꯉꯥꯏꯔꯅꯤ꯫ ꯏꯁ꯭ꯋꯔꯗꯗꯤ ꯃꯤꯅꯤꯠ 5 ꯐꯥꯎꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯤ 95%ꯗꯤ ꯐꯔꯦ꯫ ꯑꯩꯅ ꯁꯤꯖꯤꯟꯅꯔꯝꯕ ꯆꯧꯀ꯭ꯔꯤꯗꯣ ꯑꯩꯅ ꯊꯝꯖꯤꯜꯂꯤ꯫ ꯑꯩ ꯑꯉꯥꯎꯕꯤꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯈꯣꯡꯗꯒꯤ ꯕꯅꯤꯌꯟꯁ ꯂꯧꯊꯣꯛꯈꯤ, ꯑꯩꯒꯤ ꯈꯣꯡꯗꯒꯤ ꯀꯣꯔꯟ ꯂꯧꯊꯣꯛꯈꯤ꯫ ꯑꯩ ꯑꯅꯝꯕ ꯃꯇꯝꯗ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤ ꯀꯟꯐꯔꯦꯟꯁ ꯇꯧꯒꯟꯗꯦ ꯃꯔꯝꯗꯤ ꯀꯟꯐꯔꯦꯟꯁ ꯇꯧꯕꯒꯤ ꯑꯆꯥꯕ ꯃꯇꯝ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯗꯤꯁꯦꯝꯕꯔꯁꯤ ꯁꯔꯖꯔꯤ ꯃꯟꯊ ꯑꯣꯏꯅ ꯀꯧꯅꯩ꯫
ꯃꯔꯝꯗꯤ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯣꯊꯥꯅꯕ ꯃꯇꯝ ꯂꯩꯔꯝꯗꯦ꯫ ꯆꯍꯤ ꯑꯃꯗ ꯑꯇꯣꯞꯄ ꯃꯇꯝ ꯑꯃ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗꯒꯤ ꯕꯅꯤꯌꯟꯁꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯂꯧꯊꯣꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀꯣꯔꯟꯁ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯧꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤ ꯅꯍꯥꯛꯀꯤ ꯄꯥꯎ ꯇꯥꯛꯊꯣꯛꯄ ꯑꯃꯅꯤ꯫ ꯑꯩꯅ ꯃꯤꯁꯤꯡ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯩꯅ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔ? ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯦꯟꯠ ꯂꯨꯏꯁꯇ ꯂꯩꯕ ꯆꯔꯆ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ, "ꯅꯪꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯗꯒꯤ ꯋꯥꯍꯩ ꯑꯃ ꯂꯩ"꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯅꯍꯥꯛꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯇꯣꯡꯕ ꯇꯣꯛꯇ꯭ꯔꯕꯗꯤ ꯃꯗꯨ ꯏꯟꯆꯤ 3ꯒꯤ ꯑꯋꯥꯡꯕ ꯈꯣꯡꯎꯞꯅꯤ꯫ ꯑꯩꯅ ꯃꯥꯏꯜ ꯀꯌꯥ ꯈꯣꯡꯎꯞꯇꯨ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯐꯖꯅꯕ"꯫ ꯑꯣꯀꯦ, ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯅ ꯍꯥꯏ, "ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯇꯣꯡꯕ ꯇꯣꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯈꯣꯡꯗ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯀꯅꯤ"꯫ ꯑꯩꯅ ꯈꯟꯈꯤꯕꯁꯤ ꯃꯍꯥꯛꯁꯤ ꯐꯕꯗꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯐꯖꯕ ꯈꯣꯡꯎꯞ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯝ ꯍꯥꯏꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗꯕꯒꯨꯝꯅ ꯎꯠꯂꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯗꯤ ꯑꯩꯅ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯣꯡꯅꯤꯡꯈꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯗꯕ ꯃꯇꯝꯗ ꯑꯇꯣꯞꯄꯅ ꯍꯥꯏꯕꯗ ꯀꯔꯝꯅ ꯇꯥꯕꯒꯦ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯣꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯁ꯭ꯋꯔ ꯊꯥꯒꯠꯄ ꯌꯥꯎꯈꯤ꯫ ꯑꯩꯅ ꯆꯣꯡꯈꯠ ꯆꯣꯡꯊ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯈꯣꯡ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯣꯡꯁꯤ ꯅꯥꯃꯟꯈꯤꯕꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯞꯄ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯃꯗꯨ ꯑꯄꯪꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯑꯩꯁꯤ ꯅꯧꯅ ꯄꯣꯛꯂꯕꯅꯤ, ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯕꯦꯞꯇꯥꯏꯖ ꯇꯧꯔꯕꯅꯤ, ꯏꯁ꯭ꯋꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯑꯄꯪꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯑꯃꯦꯟ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯑꯅꯥꯕ ꯂꯩꯔꯦ꯫ ꯃꯁꯤ ꯍꯥꯏꯗꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯄꯥꯡꯕꯤꯔꯔꯣꯏ, ꯅꯥꯕ ꯐꯍꯟꯕꯤꯔꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯄꯥꯡꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨ ꯑꯄꯪꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯥꯕ ꯐꯕ ꯄꯥꯝꯂꯕꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯄꯪꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯇꯣꯛꯄ ꯇꯥꯏ꯫ ꯑꯃꯦꯟ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯪꯒꯟꯒꯤ ꯃꯁꯜ ꯑꯁꯤ ꯀꯜꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯃ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯨꯔꯦ, ꯑꯃꯅ ꯀꯜꯂꯦ, ꯑꯃꯅ ꯁꯣꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯈ꯭ꯋꯥꯡꯅ ꯊꯥꯡꯒꯠꯄ꯭ꯔꯥ? ꯑꯩꯅ ꯑꯅꯝꯕ ꯃꯇꯝꯗ ꯂꯨꯛꯊꯔꯒ ꯄꯣꯠ ꯊꯥꯡꯒꯠꯂꯤ꯫ ꯗꯦꯕꯅ ꯆꯍꯤ 10ꯗꯒꯤ ꯑꯗꯨꯝ ꯍꯥꯏꯅ ꯊꯥꯡꯒꯠꯇꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ? ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯒꯗꯕꯁꯤ ꯄꯪꯕꯁꯤꯗꯒꯤ ꯍꯣꯡꯕ, ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯕ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯤꯔꯣꯄ꯭ꯔꯦꯛꯇꯔ ꯑꯗꯨꯝ ꯇꯧꯏ, ꯑꯩꯒꯤ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯤ, ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯝ ꯇꯧꯏ, ꯐꯤꯖꯤꯀꯦꯜ ꯊꯦꯔꯥꯄꯤ ꯇꯧꯔꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯥꯟꯖꯥ ꯑꯃꯒ ꯄꯤꯔꯤ꯫ ꯑꯩꯉꯣꯟꯗ ꯉꯥꯏꯌꯨ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯒꯨꯝꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯄꯥꯡꯒꯜ ꯑꯁꯤ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯩ ꯃꯁꯤꯒꯤ ꯅꯤꯌꯝ ꯑꯁꯤ ꯃꯌꯥꯝꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯉꯛꯄ ꯐꯣꯜ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯇꯧꯕꯗꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯗꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯊꯥꯖꯔꯛꯄ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯁ꯭ꯋꯔꯗ ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯄꯣꯠꯅꯤ꯫ ꯏꯁ꯭ꯋꯔꯗ ꯉꯥꯏꯔꯤꯉꯩꯗ ꯅꯪ ꯀꯔꯤ ꯇꯧꯕꯒꯦ? ꯏꯁ꯭ꯋꯔ, ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯐꯔꯛꯅꯕ ꯑꯥꯁꯥ ꯇꯧꯔꯤ, ꯉꯁꯤ ꯄꯥꯡꯒꯜ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯔꯤ, ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯏ꯫ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕ ꯏꯇꯟ ꯇꯟꯕ ꯀꯣꯛꯇꯨ ꯑꯩ ꯄꯥꯝꯗꯦ꯫
ꯑꯩꯅ ꯊꯥꯖꯩ ꯅꯈꯣꯏꯒꯤ ꯅꯥꯕ ꯐꯕꯒꯤ ꯄꯥꯡꯒꯜꯗꯨ ꯅꯉꯣꯟꯗ ꯂꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯁꯨꯝ ꯐꯒꯠꯂꯛꯂꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯗꯣꯛꯇꯔꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯥꯕ ꯐꯍꯟꯕꯤ꯫ ꯅꯉꯣꯟꯗ ꯐꯨꯈꯤꯕ ꯆꯩꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯅꯥꯕ ꯐꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯁꯤ ꯂꯥꯎꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯙ꯭ꯌꯥꯟ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ꯫ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯀꯥꯏꯊꯣꯛꯇꯨꯅ ꯏꯁ꯭ꯋꯔꯗ ꯉꯥꯏꯌꯨ꯫ ꯇꯥꯟꯖꯥ ꯐꯪꯕ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛꯅ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯇꯨꯅ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯏꯁ꯭ꯋꯔꯗ ꯂꯩꯌꯨ꯫ ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯒꯤ ꯗꯣꯛꯇꯔ ꯑꯣꯏꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯂꯦꯞꯄꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯉꯩꯗ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯄꯦꯟꯗꯗꯨꯅ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯃꯇꯝ ꯗꯣꯛꯇꯔꯁꯤꯡ ꯉꯥꯏꯕꯗ ꯑꯃꯨꯛ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯃꯃꯥꯡꯒꯤ ꯊꯥ 2 ꯑꯁꯤꯗ ꯑꯩꯅ ꯗꯣꯛꯇꯔꯒ ꯀꯌꯥꯔꯛ ꯎꯅꯈ꯭ꯔꯦ꯫ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃ, ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃ꯫ ꯈꯔ ꯑꯃꯗꯤ ꯇꯣꯛꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯄꯪꯕꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯑꯄꯪꯕꯁꯤꯡ ꯑꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯤ ꯏꯁꯥ ꯏꯊꯟꯇ ꯆꯦꯛꯁꯤꯟꯖꯕ꯫ ꯅꯪꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯤꯡꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯣꯠꯂꯨꯝ ꯈꯔ ꯊꯥꯡꯊꯕ ꯇꯥꯏ꯫ ꯄꯣꯠꯂꯨꯝꯁꯤꯡ ꯑꯁꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯁꯤꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯃꯤ ꯈꯨꯗꯤꯡꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯕꯨꯇ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯁꯨꯝꯅ ꯀꯅꯥ ꯍꯤꯡꯂꯝꯒꯗꯒꯦ? ꯑꯩꯅ ꯋꯥꯕꯗ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯩ ꯅꯈꯣꯏꯗ ꯐꯖꯕ ꯂꯧꯁꯤꯡ ꯑꯃ ꯄꯤꯒꯦ꯫ ꯅꯠꯇꯦ ꯍꯥꯏꯕ ꯇꯝꯃꯨ꯫ ꯅꯪꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯪꯅ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯟꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯎ꯫ ꯃꯍꯩ ꯄꯥꯟꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯎ꯫ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝꯅꯗꯤ ꯂꯩꯇꯦ꯫ ꯃꯗꯨ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯒꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯕ ꯌꯥꯒꯅꯤ꯫ ꯐꯠꯇꯕꯁꯤꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯁꯤ ꯅꯪꯅ ꯆꯥꯔꯤꯕꯗꯨꯅꯤ꯫ ꯑꯣ, ꯆꯣꯀ꯭ꯂꯦꯠ ꯆꯤꯞ ꯀꯨꯀꯤꯖ ꯎꯕꯗ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩ ꯆꯥꯗ꯭ꯔꯗꯤ ꯉꯝꯗꯦ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯦꯝꯅꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯂꯩꯔꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯕꯨ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯍꯟꯈꯤꯕ ꯄꯥꯡꯒꯜ ꯑꯗꯨꯃꯛ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯆꯥꯄꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯅꯇꯤꯛ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯆꯥꯅꯤꯡꯉꯒꯗꯤ ꯑꯃ ꯆꯥꯕ ꯌꯥꯏ꯫ ꯅꯤꯌꯝ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯃꯔꯛ ꯃꯔꯛꯇ ꯑꯃ ꯆꯥꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ, ꯑꯆꯥꯄꯣꯠ ꯆꯥꯕ, ꯈꯣꯡꯎꯞ ꯂꯩꯕ, ꯑꯃ ꯆꯥꯔꯗꯤ ꯗꯖꯟ ꯑꯃ ꯆꯥꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯒꯅꯨ ꯃꯗꯨꯗꯤ ꯑꯆꯥꯄꯣꯠꯅ ꯉꯝꯕꯅꯤ꯫ ꯍꯦꯟꯅꯁꯨ ꯆꯥꯒꯅꯨ, ꯋꯥꯠꯅꯁꯨ ꯆꯥꯒꯅꯨ꯫ ꯏꯁ꯭ꯋꯔꯅ ꯃꯦꯟꯅ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯃꯤ ꯑꯃꯒꯤ ꯑꯣꯃꯔ ꯑꯃꯈꯛꯇꯅꯤ, ꯄꯋꯥꯗꯒꯤ ꯈꯖꯤꯛꯇꯪ ꯍꯦꯟꯕ꯫ ꯃꯍꯥꯛꯅ ꯑꯇꯤꯌꯥꯗꯒꯤ ꯃꯦꯟꯅ ꯊꯥꯗꯔꯛꯈꯤ, ꯇ꯭ꯋꯤꯡꯀꯤꯁꯀꯨꯝꯕ, ꯆꯤꯞꯁꯀꯨꯝꯕ, ꯁꯣꯗꯥꯒꯨꯝꯅ ꯅꯠꯇꯦ꯫ ꯑꯊꯨꯝ ꯑꯍꯥꯎ ꯑꯁꯤ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯄ ꯄꯣꯠ ꯑꯣꯏꯒꯗꯕꯅꯤ, ꯅꯨꯡꯇꯤꯒꯤ ꯅꯠꯇꯦ꯫ ꯑꯊꯨꯝꯕ ꯆꯥꯕꯗ ꯂꯥꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯁꯣꯗꯥ ꯊꯛꯄꯗ ꯂꯥꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯆꯣꯀ꯭ꯂꯦꯠ ꯆꯥꯕꯗ ꯂꯥꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯑꯣꯏꯔꯕꯗꯤ ꯂꯥꯟꯕ ꯂꯩ꯫ ꯃꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯍꯣꯡꯒꯗꯧꯔꯤꯕꯁꯤ꯫ ꯅꯍꯥꯛꯀꯤ ꯂꯨꯝꯕꯒꯤ ꯆꯥꯡ ꯑꯗꯨ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯆꯥꯗꯨꯅꯁꯨ ꯅꯣꯏꯗꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯐꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗ ꯊꯥꯖꯩ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯇꯝꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯇꯝꯗ ꯂꯣꯏꯅꯕꯗ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯅꯪ ꯊꯋꯥꯏꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨꯗ ꯆꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯃꯦꯟ꯫ ꯃꯉꯣꯟꯗ ꯐꯨꯈꯤꯕ ꯆꯩꯐꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯔꯦ꯫ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗ ꯆꯠꯄ ꯌꯥꯏ ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯊꯥꯖꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯐꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯅꯕ ꯊꯥꯖꯒꯗꯕꯅꯤ꯫ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯐꯍꯟꯕꯤ ꯑꯃꯁꯨꯡ ꯂꯧꯕ ꯍꯧꯕ ꯐꯥꯎꯕ ꯉꯝꯅꯗ꯭ꯔꯤ꯫ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯅꯥꯕꯒꯤꯗꯃꯛ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯒꯅꯤ꯫
ꯑꯅꯥꯕꯁꯤꯡꯒꯤꯗꯃꯛ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯒꯦ꯫ ꯏꯄꯥ, ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯖꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯐꯍꯟꯅꯅꯕ, ꯄꯥꯞ ꯀꯣꯛꯄꯤꯅꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯈ꯭ꯔꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯅꯅꯕ ꯅꯍꯥꯛꯅ ꯖꯤꯁꯨꯕꯨ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯩ꯫ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯐꯨꯈꯤꯕ ꯆꯩꯐꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯥꯕꯗꯒꯤ ꯐꯖꯔꯦ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯖꯔꯦ꯫ ꯖꯤꯁꯨꯅ ꯑꯅꯥꯕ ꯐꯍꯟꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯎꯖꯩ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯉꯁꯤ ꯉꯔꯥꯡ ꯂꯣꯝꯕ ꯅꯥꯏꯗꯕ, ꯑꯍꯣꯡꯕ ꯂꯩꯇꯕ ꯏꯁ꯭ꯋꯔꯗꯨꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯑꯅꯥꯕ ꯐꯅꯅꯕꯒꯤꯗꯃꯛ ꯊꯥꯖꯕꯒꯤ ꯄ꯭ꯔꯥꯊꯅꯥ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯅꯪꯅ ꯍꯥꯏ꯫ ꯑꯗꯨꯅ ꯉꯁꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯂꯩꯕ ꯌꯦꯡꯂꯤꯕ ꯅꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯅꯥꯕ ꯐꯕꯒꯤ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯅꯈꯣꯏꯅ ꯐꯪꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯊꯥꯖꯗꯨꯅ ꯑꯅꯥꯕ ꯑꯗꯨ ꯈꯨꯗꯛꯇ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯇꯨꯅ ꯊꯥꯖꯕꯗ ꯂꯦꯞꯇꯨꯅ ꯍꯧꯖꯤꯛꯃꯛ ꯏꯁ꯭ꯋꯔꯒꯤ ꯑꯅꯥꯕ ꯐꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯅ ꯅꯈꯣꯏꯗ ꯊꯕꯛ ꯇꯧꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯍꯥꯏꯔꯤ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯅ ꯑꯅꯥꯕ ꯐꯔꯣ꯫ ꯑꯗꯨꯒ ꯏꯄꯥ ꯊꯥꯒꯠꯆꯔꯤ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯊꯕꯛ ꯇꯧꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯥꯒꯠꯄ ꯄꯨꯝꯅꯃꯛ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯉꯣꯟꯗ ꯄꯤꯖꯔꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.